Kakching Campaign for Good Governance, a joint initiative of Kakching Foundation and Image TV towards a free and fair election and good governance. Know your candidates. Say no to favoritism. Don't accept bribes. Think before you vote. Exercise your democratic rights with a sense of duty. Elect a good leader for a good governance. Kakching Campaign for Good Governance. English in Taratroki, January Gitang Taramatwida, Pantok Jagadoriba, Kakching Municipal Council Gimarak Suba, Miklasig Marilena. Kakching Foundation of Image TV in a question that Pantok Jariba, know your candidate, Hybrid Adungi, Mediating Masamun Kandupio, hiding from the Tormasida, me and Tavi Pumamapu, and Maktada, Kurum Jagorin and Taram no Jari. Masi quick studio links in videously. Indian National Congress ke one batani thogi mere oi BDB Srimati N Taru BDB. Ahan Maktada Madam we quick studio Taram no Jari. Thank you. Madam Matang City Wiki Miam the Adum Busak Tapu, Adum Kanano had do Miam Tapu. I give me Naram Tarubi Gawe. I give the Pagi Ming Naram Summerset Gawe. I Kakching Sumak Lekai. Sumbam Pariang Haina Kanaba, Pariang Atutagini. I Indian National Congress ki candidate Ama Oina, Lakadoriba 2016 da 2016 ki January Taramatoida Pantok Kadoriba Kakching Municipal Council ki candidate Ama Oina Zoktok Sebani. Madam na vote lepasi handa kisina hanber natraga mamang na mukle pirurabra. Ay mamang da 2000 da Indian National Congress da Ward number 2 yoki. The high of the ward simuktada. Ah, candidate Ama Oina Mai Bagduna Prajagi Seva Tawjaraki. Vote see Amukabiru Rekong. I think mark the gap of Malay, gave it to give Madam C. Karini and the Tambini, Madam. I see 2000 Bosi Amu Mayami Seva Togo, Song Toksarure, Atuga, Tam Ani Gap Lajeruba, give Madam D. I give Imungi condition, Karazadaba, Dagi I Mayami Sevasi. Adum continue Zatana Tongbani. Condition Matung in a Matang Potazarubani. Mamangi Kabu to the Madam Kadai Papa. When the chairperson give Madam Chairperson and Madam Kapubi Miana, they do a Jumbo Virabra. So, me chairperson, Madam Kras chairperson, Oizerami. The Madam now the gear quickly. Mayang Savato big happy them come from Topire, Tahi, Sabdol, Tahi to Holland, or Tahi, Tamanecum, Matum Hajabatare. See, they said. Madam Hogi was the one number 12 labor Maru problems in Karikarino. Madam Nakaramba, Kargadi. I did dog and a can be possible. It was a problem, no can be Madubu, Swedena, Tabato topic, and a can be walking plus when I live in Sally Ward, one number 12 and the Madam Dana can be. I know Karigumba Handaki Bosida, my Paktuna, Brazagi Sabatoba, Mamba Oragadi. I am like I sida. Hana aina mamang tamda karamba matamda paikhatningba mayamgi seba tawningba mayam ama tawba ngamdaba matam tugi matung ina haujikati yam khenari haiba tare hauji akoina sum mayamga hakthengna aigi praja singa wari watai tawba matamda ihan hanbada thengnabasi akoigi ahan singsi aigi lekaida natabada Kakching gi oina ahal singsida oles pension phangdabagi yamna phangningba masing yamna laktaba adagi khara henna phangningba asigumbasi problem si mayam thengnajai hoi daga mathangda isingi problem si koi nupi oirubanina koi isingi problem si aduki matik awat pale adubu haujikti Hana mamang the single problem si yamna awat palairami. Honorable MLA gi credit haigadra. Mana Kakching Praja singi nupi singi
awaba isingi khudongjadabasi yengbiraga kanna jembibadagi hauzik isingi problem si khara nungaire jimthong khudingi natragasu khara makhaidi 그럼 그게 사파래봐. 하나기 누나한테 해봐. 그지든 아원 마마디 라크래봐. 그래서 새 매듭만 반비게다 거기 마싱 오레스 펜션이 마싱이 마당이세. 마싱시 거기 워드 같은 데 레벨스 워드 안에 트라이 도시막이 워드 그들막이 동안 마싱시 레이버 나트라가 마기 거기 타겟박이 마카폰 버 가마인다 오게 가마인다 마기 마싱시 레벨 마당 그지든 하비 마싱 마당 그당 마싱기 마당지데 에이 토이독나 강자드레 두가 거기 akwai laitaba sigiba siginagiba thokpa adagi hangba mensinbadi adum khudakta akwai isana chenjaraga adum honajabasu yawe ado ai sum khanbada kanoge jiki masingi matang sida akwai gi municipal council sida laaga ward wise tawba oiramgadra haina khale war ki oiba masing amet jorokba masi missing in makapon oiram masi sab sambe khoisu knowledge like the madi mata adiga mana khoi kan jiki mamang ngai de layam da ba hujik anu bala ward development committee na khoi ki kari ba standing ori ba hujik kari ba council si ki makha da ward development committee ama semaga khoi ki kalma thawak function khara tawbu am smooth functioning tawbu yana ba gi thawa amaka ku tawbu ui khoi mi yeng da masi mata na khada habi hana aina mamangi tamda 2000 da ai kajiringai matamdadi akoigi ward development committee leiramde adubu matamduda leiramdaba taragasu aigi laikai pareng singdagi aina representative amamam khallaga aikoi kharana pullaga aina lanai tongana semjai aduda ward tugi lakpa koi development gi paisabu oiro karibu oiro akoi development committee sida sinajai aduga phajana makoina aningba apamba tanaraga ward tugi development adum pangthoi hojiki paisa ge matang de khajiktan ai pandagi koi kidan khanjeda ba makak leiraba paisa si koi ward laiba paisa si ai gi thakliba project na jra ina siguma thabak khara tawge habagi matung ina paisa si phangibra nadragana adum ai ward amagi singhai phangam toi haina leibra kamaina tawi madi matang khajiktan matamda koina paijeringai matamdadi koigi paisa oina lakpasu yawe yam likpa paisa da hausikadi yam khenare yam likna lai aduga akoina tawningba program kaya amasu koigi koina council da khanaraga sitting da puthoga proposal thagi basu adumok yawi tamda da akoina proposal thagi basida aigi matam sida laktaba akoigi tam loiraga lakhibasu adum yawe madam na karumba election si mai pakpi do na councillor moi bira ke koi hojik amadi ngasai gi prajaga elected members sing siga aduga matik mari akoigi mari sin nakshen nargadi takot pa habadu oigini haba wakhalon adu thamjar kanda koina sitting khuding makta koina kari gumba khudong chaba lergadi maduga recording to madigi live telecast ha borega su kai tarwasu sumain to sida sumain to sing matang da madam mi mon khutan thambi aditi yam pamjai ai isamak hana aina council mamang da karingai matamdasu adugumba policy si yam pamjarambani adubu haujik karigumba aina laibak phada bhosi mai paklagadi adugumba recording tawba tha khudingi sitting da recording tawba kanana sigi wafam si phongdoi kanana councillor ward number kaya na phongdoi haibana jingbasi pulap recording tawraga prajada thadok piraga phajana arwal athup yaudana yamna mai pakna development tawbasi ai yamna pamjai prajaga elected members sing khusamnaraga samnaraga hujik nasena bada ward number 12 ni hujik isana contest to biribasi karagadi ward number 12 kaktagi mapuna tebo bidorisi kakching pumbagi kakching gi town si marwena kakching town jagi mapu obi gadar ni hajariba adana hujik kakching town de thengnariba adi sana dilambi chapa mama to da thengnaba aduga madu thengnabadu tawoningdaba thokpasingdu kamaina torogadi khare hena phagani summa problem china samaina torogadi phagani sigma problem china samaina torogadi phagani haba matangda khara tang haibi kakching kai thel matang hausi kakching kai thel si akoina ujabada yamna akoi khudong thiba haigadra
yamna yengbada nungaitaba kaino oina ure hauji masida aigi pamjabadi koi yamna aina khangjabasu nate aigi mod khajik tang phungdok sau hairagadi hauji si Kakching bazar si atuki matik jinba aina thauning ba gari pangthau thaujinba dagi parking matik sadaba dagi octor da oiro bus oiro motor car oiro pangtham thamjinba niyom amagi makhada di chathai hairaga koi ngahaki oiba sigi mawong asi ai yam pamjade koigi mayamna koi Kakching gi khunang mari phangba haina khangnaba asiwai sidagi koigi kai haini Sai the Zanghundra Kanda city of the Kakching city township, Kakching township, Maya Zanghundra Kanda. Come to work from Nigeria. Adugumba, Apogi, Bazar Kaksidang, Karaluna, Masak Naina, Tambasi, Bami, Aina, Achida, Makatana, Hijaning Bamana, Pogi Bazar Manusi, how's it high? Bazar Manusi da, Akoi Ima Ibelsina, Botsay Yonba. Kuzi yonba, pi yonba, insang na pi yonba, maya mama lady si, Poigi yan sinaba dona toba. Magi Jaga amamam di pi hairagasu, Masi, Karigumba, Poigi Bazar sina awanba malaaga, Bazar si chow na sabi saraga, Sabangamba weragadiko, insang na pi yon pam na tongalama, the pi yon pam, Pazana quick. Fazana Kaido Oga, Dmaina Downing. I think Idam Nalaga, Mailina, quick engrossment had Hajabata, Neom Nayada, Lamcochinba, Sigimatanga, the Shaggy waters, Lebiramani, Atopa waters, Ubiramani, Sigimatanga, the Quigi, Idam Nalagmata, happy Municipal Council confirms Idam Nala power with Jane Manina, Idam Lakata, the Quigi Kosengi, Flat Kumatopi, Ishautopim. Kano sumaran so amadu muhel hajariba sigi matang tadi kari wakam kan thambi baik di thambi singna hayadi akoi masi akoi praja singna toina thengnaba sahi khudingi nungju matam lakpada pareng khudingda dagi lekai khudingda thengnaba chauna hak thengnaba akoigi problem amani masi akoina iramna lasi akoi lam khopsinba pramal loina dagi iram nalasi akoi isa na Kakching praja singsina isa na gyan taraga koigi masigi awaba mayamse thengnadanaba pradana gyan tabam chu changi hajariba asage government na niyom phaniam chumba semba ya adu niyom sindu ingadoi du pradani madu ngakadoi du law akoi security law enforcing agency mayamni adu mapu pradana gyan taraga di hai singsi thulunga da kan tadira hajariba hujima koigi manipur si plastic seen of Yadaba, Mapama state with the plastic bent of Pondu, Adumati plastic Maran kind of Ure. Must say that when Langa put the Dina Boya the way from Somali, there is High Hana, Karikan to section like a day, Mariuport, and Madi Wagon have open cinema and Tabin, meaning is gone. Was there can on a quick problems that like Mapung, the point of Uzi, any Sahara Magi Mapung, Dana, Sakolakli Amazon, Sakolaba, searching the point of Uzi. Solid waste management sine. The union the Giputorpa, Mapang Weba Pata Sing say, Sigmatanga, Kakchinga, Mailena, Kakching Municipal Council, Mailena, Kradan Heavy. How's it solid waste management? How's it Kakching Municipal Council? Rantauri, how's it power? And the Akoina Kakching Municipal Council, solid waste management, Matanga, Rantobasida, Karigumba, Koigi, Matik Sadaba, Haigadra. Matamgi matungina mi yam khalapa amod akaisi hengalapa kudong solid waste management sida tik zana haidare hauzik maphamji karigumba sizinariba maphamjina karigumba akoigi control tawba ngamaktaba lairagasu atopa ahangba mapham jaga singda solid waste management gi plan ji ahum mari thokna thambagi wakhal laije Aroi Bamsung Yam foremost of a high batare, Adum Sifuzik, elector and a colossi. The chairperson to Oide and a colossi, Adura the Adom the Ihana, packing what Mayam the Gimanunda, Ihana and packing, why did Ihana packing but Tabak Hunkap the Giman idea? Han but I Nupini
ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯀꯛꯆꯤꯡ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯆꯤꯌꯔꯄꯔꯁꯟ ꯑꯣꯏꯔꯦ ꯍꯥꯏꯅ ꯈꯟꯖꯔꯕ ꯃꯇꯨꯡꯁꯤꯗ ꯑꯩ ꯅꯨꯄꯤꯅꯤ ꯑꯩ ꯂꯨꯕ ꯅꯥꯟꯕꯗ ꯑꯩ ꯈꯨꯠ ꯊꯥꯖꯅꯤꯡꯉꯤ ꯅꯝꯕꯔ 1ꯗ ꯑꯗꯒꯤ ꯑꯅꯤꯁꯨꯕꯗ ꯃꯩ ꯏꯁꯤꯡ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯔꯤꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯑꯉꯝꯕ ꯁꯛꯇꯤ ꯆꯦꯜꯂꯒ ꯑꯩ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯤ ꯑꯍꯨꯝꯁꯨꯕꯗ ꯑꯩꯈꯣꯏ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯈꯨꯠ ꯊꯥꯖꯅꯤꯡꯉꯤ ꯑꯩꯈꯣꯏꯅ ꯂꯥꯛꯀꯗꯧꯔꯤꯕ ꯏꯂꯦꯛꯁꯟꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕꯁꯤ ꯑꯔꯣꯏꯕꯗ ꯉꯁꯥꯏꯒꯤ ꯂꯦꯡꯕꯤꯔꯛꯂꯤꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯕꯨ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯃꯍꯩ ꯃꯉꯥ ꯇꯔꯥ ꯄ꯭ꯔꯖꯥꯒꯤ ꯃꯐꯝꯗ ꯐꯣꯡꯗꯣꯛꯆꯅꯕ ꯑꯩꯈꯣꯏ ꯇꯥꯟꯖꯥ ꯑꯃ ꯄꯤꯖꯔꯤ ꯑꯗꯨꯝ ꯇꯥꯟꯖꯥ ꯑꯁꯤ ꯂꯧꯔꯒ ꯄ꯭ꯔꯖꯥꯅ ꯀꯔꯤ ꯃꯈꯥꯗ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯋꯥꯔꯗ ꯅꯝꯕꯔ 12ꯗ ꯂꯩꯕꯤꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯋꯥꯔꯗ ꯅꯝꯕꯔ 12ꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯏꯟꯗꯤꯌꯥꯟ ꯅꯦꯁꯅꯦꯜ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯤꯔꯦꯞ ꯑꯃ ꯑꯣꯏꯅ 2016ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯏꯂꯦꯛꯁꯟ ꯑꯁꯤꯗ ꯄ꯭ꯔꯖꯥꯁꯤꯡꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯕꯨ ꯚꯣꯠ ꯄꯤꯕꯤꯌꯨ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯚꯣꯠꯀꯤ ꯁꯤꯜ ꯑꯃꯃꯝꯇꯪ ꯅꯝꯕꯤꯗꯨꯅ ꯑꯩꯕꯨ ꯏꯟꯗꯤꯌꯥꯟ ꯅꯦꯁꯅꯦꯜ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯀꯦꯟꯗꯤꯗꯦꯠ ꯑꯃ ꯑꯣꯏꯅ ꯊꯥꯒꯠꯄꯤꯌꯨ ꯍꯥꯏꯅ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯄ꯭ꯔꯖꯥꯁꯤꯡꯗ ꯑꯩꯅ ꯚꯣꯠꯀꯤ ꯄꯤꯈ꯭ꯌꯥ ꯅꯤꯖꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯦꯗꯥꯝꯒꯤ ꯆꯤꯜꯂꯕ ꯚꯣꯠꯀꯤ ꯁꯤꯒꯨꯝꯂꯕ ꯆꯤꯜꯂꯕ ꯃꯇꯝꯁꯤꯗ ꯃꯦꯗꯥꯝꯅ ꯃꯇꯝ ꯈꯔ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯥꯛꯄꯤꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ ꯐꯪꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯄꯤꯕꯤꯕꯁꯦ ꯃꯦꯗꯥꯝ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯗꯨꯅ ꯃꯦꯗꯥꯝꯒꯤ ꯄꯨꯟꯁꯤꯗ ꯑꯃꯁꯨꯡ ꯍꯟꯗꯛꯀꯤ ꯏꯂꯦꯛꯁꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ ꯇꯦꯟꯁꯤꯟꯖꯒꯦ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ